State asida COVID-19 ki second wave ki akiba leiba amadi positive oiba masing ka hena hengalakpana maram oiraga lengak na LOUKHATLAKPA Jackson THOURANG oina state asida Numidang Pung taretagi ayuki pung mga FAOBA curfew THAMJINKHRE State Home Department ki Joint Secretary na THOKPA order amagi matungina E-PAO ga mari LEINABA media person sing telecom service ka mari LEINABA sing amadi construction ga mari LEINABA sing di komthokani hairi masida sunatana mamang da thokiba order da komthokiba service sing su aduma komthokani hairi order aduda dharma karmaga mari leinaba singsu covid protocol ningthi jana ngakna MEEYOI kundagi hena punbada athingma thamkhre pauna amadi thangal kaithel singsu numit khaidoklaga dukan sing hanglagani nakal amaromda senapati Imphal East Imphal West amadi Thoubal district ki district magistrate singnasu district sing asigi mafam singda numidang pung taretagi ayuk pung mga FAOBA curfew laukthokre district asida su E-PAO ga mari leinaba media person sing amadi telecom service ki MEEYOI singdi komthokani hairi masida sunatana hana komthokpada yaukhiba service singsu aduma komthokani hairi district asida su dharma karmaga mari leinaba thabak thoram singda MEEYOI kundagi hena punbada athingma thamle hairi